Arambai News Guwahati da Manipuri pau tabiri basingbu ihan hanba maktada chingangbam Sujitrarani na khurumjari. Hauzik ngasigi samlapa mariba pau sing lobirasi. Hauzik faubagi oina asamda ngasi subda tagi miyoi tara COVID-19 positive oidi aduga punna miyoi chani sumna tarukna naba pharaduna discharge tawkre. Maramasina hauzik faubada rajyasida COVID-19 gi apunba case masing lising mari chahum taramapan sukre. Phakibagi masingna lising ani chamri taramathoi. Active oiriba case masingna lising amaga chanipan marfutara taretni. Awang nongpokta COVID-19 na khwaidagi sokpa state Assam na oiri aduga India gi manungda yengnabadadi Assam tarataruk suba position da leiri. Assam da hauzik khwaidagi sokpa district Hosai district na oijarabasu community spread oire hariba Guwahati sahar gi mathaktani awang nongpokna mipaina yengnariba si. Numit tarani gi manungda lising yangkai sample test tawbagi khongjang ngasi dagi haubaga loinana ngasi khaktada record oina miyoi lising tara COVID test tawkre. Guwahati da containment zone marfu sure aduga ngasi pung kunmari gi manungda containment zone kunmathoi sarasida nongna lokthokre. Hotspot oiragliba se Atsgaon, Maligaon, Santipur, Bishnupur amadi Panduni. Hariba mafam singa se sarasigi maroiba lalol itiki mafam Fancy Bazaar ga naknaba mafam singne. Ningsing bayai Fancy Bazaar da super spreader oina kinakhiba mangu sahani dagi mathang sandoraklibra haina kanna chingnari. Jagirota khanaba thaurangama paikhalakpa hokre. Undeclared lockdown gi fivamni mafamasi gi lalonba singna makhoi masana jungi tang taranipan phauba lockdown lokthokre. Mafamasi gi miyamna kiriba se mapandagi miyoi lising ani ahumuk Morigawda lakadabani adubu hariba miyoi singa se Jagirot ki train station da kumtha halaga screening tawraba matung bus da Morigawda pukhigadabani. Adubu Morigao chatringagi mamangda lakadoriba miyoi sing asina kaithel amadi dukana chingbada changduna COVID yenthoklamgadra haibagi akiba leibadagi hariba section thorang asi paikhalakpa takhibani. Chairagasida Golaghat Dehradundagi halakpi nupi macha amana COVID narabaso asa karmi amadi health workers singna haiba indana koichatchatuna leibadagi mafam asigi miyam mipainare. Mamaithangda home quarantine tawriba yum asigi meter chamagi akoiba mafam restricted zone sarkarna laukthokre. Mia mitna singbagi khudam ama oina boko gi naharol singna mapan district ki miyoi sing boko quarantine center da thamdanaba gari changhandabagi thogdok ama thokre. Kerala dagi miyoi chamriga humphumuk Morigao tamna lakhi adubu Morigao yogdana Guwahati railway station Paltan Bazar da makoi bu kumtha halaga makoi bus da boko da purakani haibagi akhanaba pau tabadagi mafam asigi naharol singna gari changhandanaba lambi thatuna thamki. Mamaithangda Morigao gi miyoi sing asi boko gi mahutta atai quarantine center singda puba takhi. Chairagasida Barbeta Medical College da layengduna leiriba positive ama chenanaba hotnabada waldagi nanthaduna sikre hairi mahak Odisha dagi halakpani. Ngakningai oiba pau amagana Government Hospital gi laboratory technician ani COVID-19 positive oibadagi quarantine tawna Golaghat private nursing home amada thabak tawrambagi wathok amasu thorakre. Government health worker amana private hospital amada karamna thabak tawramlibano madusu COVID-19 positive oire khangna hangningai oiba wahangni. Ngasidi government hospital asida anoba anaba amata lawdabaga loinana government hospital amadi private nursing home animak restricted zone lauthokre. Nakalamaramda ngasisu Bagdanda chakliba mai mutpanaidri. Rescue operation da Indian Army su yauksinkhre. Oil Authority gi maikai dagi mai muthatpada chaurakna numit kunmanga dagina kunipani muk changkhigani hairi. Nungaitaba pau amana Army amadi police custody da leiringai da sikhiba pakhang macha Jayanta Borogi ngakpigani Jayanta Boragi hakchang imung amadi Laikaina Lokshilu Yadabadagi Hakchang asi Pung Kayamuk ambulance ta layamlaba matung Jorhat Medical College gi mokta amuk hana puba takre. Thogdogasigi wahaudagi SDPO amasung police personnel ani suspend tawkhrabani loinana DC masamak laktuna bhap tana hogdabadagi laibaktiba thogdogasi thokhibani su haikrabani. Asi fawada laikai asina Jayanta Boragi hakchang Lokshilu yakhidre. Mantri Atul Bora masamakna compensation oina lupa lakh taruk loinana imung asigi miyoi ama sarkar gi thabak pigani haina laukthokre. Panbayai Jayanta Bora numidang athengbada mayumdagi mamagi mamit mamangmaktada police na phaduna pukhibani.
AIR Silchar na sandokpa Manipuri medium radio class thorumgi makha chatharak poina hayeng habadi June gi tang 13 yumsa kaisan numit class 9 gi general science gravitation gi matang da takani takpi gadaba ojana Singerbon high school gi K Karunamurti Misrani class ki matam ayuki pung 13 makhai dagina numit yungba matung pung 12 makhai phawbani hauzik Manipur gi pawda Hauzik fawda Manipur COVID-19 gi apunba positive case masing chonga subna taret sukre masigi manungda mioi chamaga yankai mathoina naba phakre aduga mioi chohumga yankai tarukna hauzik laying libani ngasi su Manipur da mapanda panduna leiba rajya sigi mioi sing halakpa lepa leitri loiba naidri ngasi fawda di rajya sida positive oiba mioi khudimak mapanda gi halakpa ngaktani community spread tobagi phibam hauzik fawba oidri Mapandagi halakliba mioi singi masing yam khalakpadagi matam chana COVID-19 test toba ngamdabata natana result su matam chana piba ngamdri maram adunani ngarang rajya sarkar na Ministry of Civil Aviation da aiba chirol ama thaduna lakliba jungi tang 19 na kunipan fawba flight service lephanaba haijakhiba adubu ministry asina rajya sarkar gi wakat tabiraduna tha asigi June 19 na kunipan fawba Delhi to Imphal nomugi flight amamam paiba natana atai flight punamak cancel tongnabagi ayaba pirakhrabani Cheragasida nongmada sample lising ama hena test tawba ngamba mission ama rajya sida athuba matamda puraktuna pending lariba sample singa sigi test sing tawragani haibagi thajaba Manipur gi Mukhya Mantri N Biren Singh na pirakre Nakalama Romdana ngasi rajya sigi haksal mantri oriba L Jayanta Kumarna ambulance ani Bishnupur district ki CMO amadi health directorate ta khusinakre Haukiba jungi tang 16 da Jammu Kashmir gi Poonch ta sahid oikraba Manipur gi Sipoi Lungambui Abonmai gi aroiba mathong mangam leimakhong da leiba mahaki haurakpham khungang da full military honor ga loinana pangthokre Hauzik Mizoram gi pawda Ngasi Mizoram da COVID-19 gi anoba positive case mari phangbaga loinana rajya sida COVID-19 nabagi apunba masing chamaga kunmathoi sukre ngasi nongna positive oiba mioi khudimak mapandagi haibadi Delhi amadi Maharashtra dagi halakpa ngaktani Panba yai hauzik fawbada Mizoram da COVID-19 anaba amakhak phakre aduga positive case chamaga kunna hauzik laying libani ngasi su Nathial district ta COVID-19 gi positive case ama phawa phangdri aduga Lunglei district ta punna positive case 95 phangduna khwaidagi sokpa district oiri hayengdagi haibadi June gi tang 13 tagi June gi tang 19 fawba Air India flight Kolkata to Aizawl to Kolkata fawba akaknaba numit khayoktuna punna numit 3 ni gi oina flight pairagani adubo Aizawl to Imphal to Aizawl fawbagi flight ti June gi tang 13 tagina June gi tang 19 fawba cancel tawkhre hauzik Meghalaya gi pawda ngasi Meghalaya da mioi ani naba pharaduna negative lakpadagi discharge tawkhibaga loinana rajya sida covid anabagi apunba masing 93 sukre masigi manungda kunipana naba phakre aduga hauzik laying libagi masingna 15 ni Rajya sigi Deputy CM oriba Priston Tinsong yauna Mantri ahum local MLA amasung SP na Shillongi Barabazar market chatuna phibam yengsinkre Lakliba jungi tang kunithoi dagi kaithela sigi dukan chada kuntra dagina kuntra humdoi hangdoklagani Masina kongadoriba se chaurakna dukan lisinga magachani kunithoi mukne adubu panba yaba amana hawker singdi bazar manungda changhaloi hairi Nakalamarom international border da laiba border huts amadi interstate border da laiba chayol gi kaithil sing natana atai chayol gi kaithil singdi lakliba jungi tang kumapandagi amuk hangdoklagani hairi hauzik Nagaland gi pawda ngasi Nagaland da punna COVID-19 gi anoba positive case ani phangkhibaga loinana rajya sida hauzik fawda COVID-19 gi apunba case masing chamaga humbutra mapan sukre masigi manungda marfu 12 na naba pharaduna discharge tawkre aduga marfu 8 na hauzik laying libani Delhi da panduna lairamba Nagaland gi mioi tonglakpa Delhi dagi lakhiba shramik special train amasu ngasi Dimapur da thungkre Dimapur na lockdown gi anoba guideline khara issue tawkre Guideline asigi matungina June gi tang 19 fawba passenger gari sing chen bayaroi sam kakpham sing thonglon kigani kaithel amadi mall sing tangkak naina amuk hangdokpa horagani hairi Nagaland mapandagi halakiba workforce ta mateng pangnanabagi damakta labor department ki
ngakpigani labor department ta special cell ama hanglagani migrant worker lising marina rajya si thadoktuna chatkibadagi hanghoriba pham amadi thabak ase rajya sida handak halakhiba miyoisingna mention ba ngamlagani haina Nagaland sarkar na haikre hojik Arunachal Pradesh ki pauda Rajya sida hojik fawda COVID-19 gi confirm case masing marfutara manga sukre tare na naba phakre aduga active case masing na marfuni pani ngasi gi oina positive oiba amadi discharge oikibagi paw hojik fawda amata laktre Rajya sida hojik fawda changlak pamioi lising nipan ga chongwa tarani pan test obada positive case marfuni pan phangki amarobda mapandagi changlakpa mioi lising taruk ka chongwa humphuni thoina home quarantine gi damakta masa masagi mayumda chalhanki hairi hojik Sikkim gi pauda Rajya sida ngasi positive case mari phangkibaga loinana apunba confirm case masing humbudrani thoi sukre ngasi mioi ahum naba pharaduna discharge tawkibaga loinana punna discharge tawkibagi masing nipan sukre maramasina active case masing humphumari ni aroibada atopa pausingda Laibagasi Prime Minister Narendra Modi na video conferencing ki khuthangda Laibagasi CM Kurma Thoiga COVID-19 ga mari leinana state singi hojik oriba phibam gi matangda khananai nakre misinga yenglubada India gi phibam yamna safari positive yamlabasu recover gi chang chada yankai hele sibagi chang su yamna namely aikhoi khudimak cheksina leiba mathok tai haina PM na haikre Ngasigi wari sanaba sida Manipur gi CM N Biren yauna state kharagi CM wari sanaba gi tanja fangdana loishinki hayeng su ani suba tangka ki wari sanagani hayeng gi wari sanaba sida Jammu Kashmir yauna state 15 gi CM singasu wari sanagani Delhi gi Health Minister oriba Satyendra Jain laihukana horokpadagi ngasi Rajiv Gandhi Super Speciality Dedicated COVID-19 Facility da admit tawkre Delhi da laiba coronavirus designated hospital khudingmakta pung kunmari gi manungda CCTV camera khinnaba thorang tawkre nakalamarom da hojik phawbagi oina Manrega gi makhada worker sing thabak hapa Uttar Pradesh na ahanba state oikre ngarang numidang Chinese army ga hakthengna namuknabada Indian army gi officer ama amasung sipahi ani laikidre sanglaba chahi 95 gi matung mamangda amukta phawba thokitriba maongda ngamkhaida unkhatnarakhi Galwan Valley ga unkhatnariba sigi matangda army chief na khudakta defense minister oriba Rajnath Singh gi mayumda chatuna unakhibaga loinana defense minister na prime minister Modi ga su unakhi hairi khuthokna basida China gi maikai da su asiana thoki hairi nakalamaromda division commander gi thakta lebak ani asigi army na wari sanabadi lepalaitri World Health Organization samna hugi report matungina haukiba chayol ani asida numit khudingi malem sida COVID-19 gi confirm case lakh ama hena phangli ngakningai oriba sina masigi mamangda ahanba positive case lakh ama phangbada tha ani changkhibani handaki positive case sing asigi chada humbudra mangadi leibak tara dagini madusu America amadi South Asia dagi ayambani hairi Khana ningai oribasina numit yankhaini hena case ama phawba lag lutrabagi matung Beijing sahar da COVID-19 gi case amuk na hongna na thorakle hojik Beijing da positive case chama hena nongna thorakre masi matau karamna horokhibano amasung kadai phawba sandokhrabagi haibagi matangda thihumba chathari haina hu gi director general na media singda haikre Malem da ngasigi oina anoba positive case phangbada India ani subada leire aduga Russia na makokta leire adubo ngasigi oina sibagi matangda de India gi position taret subadani aduga Mexico na makokta leire hojiki oina ngasi India da positive case masing lising mari ga chatret marfutara manga phangkhre apunba active case na lakh ama dasmik manga mari ni Confirm case masing na lakh ahum dasmik mari nipani sibagi masing na punna lising tara subna tara nipan aduga punna phakibana lakh ama dasmik nipan mari ni aduga percentage ta yengnabada chada yankhai nithoi dasmik mari taruk ni Arambai News Guwahati da Manipuri pau sandok chaba ngasi gi oina de matang sa loisin jabaga loindana amuka suhanna khurumjari